ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯕꯥꯛꯆꯥꯎ ꯏꯈꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ 50 ꯍꯦꯟꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯁꯣꯛꯂꯦ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯀꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯡꯗ ꯄꯣꯠꯆꯩ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯃꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀ ꯐꯕꯥꯛꯆꯥꯎ ꯏꯈꯥꯏꯗ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯖꯤꯛ ꯑꯌꯨꯛ ꯐꯥꯎꯕ ꯃꯥꯏꯀꯩ ꯑꯅꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯠꯊꯣꯛꯅꯔꯤ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯍꯥꯟ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯇꯨꯅ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯀꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤ ꯇꯤꯚꯤꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯕꯥꯛꯆꯥꯎ ꯏꯈꯥꯏꯒꯤ ꯃꯥꯏꯀꯩꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯍꯦꯟꯕ ꯐꯥꯎꯕ ꯕꯣꯝ 50ꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯁꯣꯛꯄꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯟꯅꯔꯛꯈꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯞ ꯆꯥꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯥꯏꯀꯩ ꯑꯅꯤꯗ ꯈꯨꯠ ꯊꯣꯛꯅꯔꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯃ ꯏꯃꯨꯡꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯐꯕꯥꯛꯆꯥꯎ ꯏꯈꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯥꯔꯠ 1ꯗꯒꯤ ꯂꯣꯡꯖꯝ ꯅꯥꯎꯆꯥ ꯆꯍꯤ 10 ꯑꯄꯣꯛꯄ ꯕꯣꯔꯕꯥꯕꯨ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯇꯨꯅ ꯅꯣꯔꯠ ꯑꯦꯋꯣꯁꯤꯗ ꯂꯩꯕ ꯔꯥꯖꯃꯦꯗꯤ ꯁꯤꯇꯤꯗ ꯂꯥꯏꯀꯟꯅꯔꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥ 2 ꯍꯦꯟꯅ ꯎꯪꯈꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯀꯨꯀꯤꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩ ꯊꯤꯜꯂꯨꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯔꯛꯈ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯀꯨꯀꯤꯗ ꯄꯣꯠ ꯊꯤꯜꯂꯨꯕ ꯃꯩꯇꯩ ꯑꯗꯨꯒꯤ ꯃꯌꯨꯝ ꯊꯨꯗꯦꯛꯈ꯭ꯔꯦ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯀꯨꯀꯤꯗ ꯄꯣꯠꯆꯩ ꯊꯤꯜꯂꯨꯕꯒꯤ ꯃꯔꯥꯜꯗ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯦꯛꯆꯝ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯀꯦꯃꯥꯔ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯎꯔꯦꯝ ꯏꯉꯣꯆꯥ ꯀꯧꯏ ꯍꯥꯏꯔꯤ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯈꯨꯟꯗ ꯂꯩꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯃꯌꯨꯝ ꯊꯨꯗꯦꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯅ ꯃꯌꯨꯝ ꯊꯨꯗꯦꯛꯄ ꯆꯪꯂꯨꯕꯗ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯀꯨꯀꯤꯗ ꯄꯣꯠꯆꯩ ꯊꯤꯜꯂꯨꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁꯇꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯍꯥꯜ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯔꯣꯝ ꯇꯥꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯉꯊꯦꯜ ꯃꯃꯥꯡꯗ ꯂꯩꯕ ꯍꯪꯉꯣꯏ ꯄꯥꯠꯀꯤ ꯑꯦꯔꯤꯌꯥꯗ ꯆꯤꯡꯗ ꯕꯣꯂꯦꯔꯣ ꯑꯃꯗ ꯂꯥꯛꯄ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯅꯥꯎꯔꯦꯝ ꯀꯦꯃꯥꯔꯒ ꯀꯨꯝꯊꯔꯛꯄ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯂꯥꯞꯅ ꯎꯅꯈꯤ ꯇꯨꯡꯗ ꯕꯣꯂꯦꯔꯣꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯔꯒ ꯅꯥꯎꯔꯦꯝ ꯀꯦꯃꯥꯔ ꯆꯤꯡꯂꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯃꯤꯌꯥꯝꯅ ꯐꯥꯗꯨꯅ ꯋꯥ ꯍꯪꯕꯗ ꯀꯨꯀꯤꯗ ꯄꯣꯠꯆꯩ ꯊꯤꯜꯂꯨꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯗꯒꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯁꯦꯟꯅꯔꯒ ꯂꯥꯛꯄ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ ꯇꯦꯛꯆꯝꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯍꯧꯅꯔꯨꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 29ꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗꯤꯃꯥꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯃꯤꯁꯅꯔ ꯀꯦꯕꯤ ꯊꯨꯇꯨ ꯁꯣꯐꯤ ꯃꯁꯥ ꯌꯥꯎꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ ꯑꯗꯨꯕꯨ ꯖꯨꯂꯥꯏ 10ꯒꯤ ꯅꯨꯡꯊꯤꯜꯗ ꯆꯨꯃꯣꯀꯦꯗꯤꯃꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯀꯥꯔ ꯑꯃ ꯈꯥꯝꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 2 ꯐꯥꯒꯠꯄꯁꯤꯡ ꯑꯗꯨ ꯆꯦꯡ ꯍꯥꯞꯄ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯆꯦꯡꯒ ꯂꯣꯏꯅꯅ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ
फारब मियो यानी अदु वांग पाउंग चथबदा NSNIM की डिप्यूटी की लॉन्चर अमगी नुपीना पोलमसिंग अदु मफम अमदा थिल्लुनबा खंगलखिबगी मतुंगिना पुरखिबनी हाइबा खंगमंगमके मदुगी मखा तारकपदा NSN की डिप्यूटी की लॉन्चर अदु पुलिसना फागतपगा लोइना वांग पाउंग चथब मतमदा नोंगमई मरुसिंग अदु लानु पोंगेन कौबा मियो यमदा नागालैंड पुलिस की आर्म ब्रांच की इंस्पेक्टर माइकल योनथाना कुसिनरखिबनी हाइबा खंगमंगमखिबनी हाइरे फागलबा नोंगमई मरुसिंग अदु मसिंग थीदुना येंगबा मतमदा SLR की 7.62 mm मरु लिसिंग अमगा चौवा अमदी एलिबर की 5.56 mm की मरु लिसिंग अमनी हाइबा खंगमंगमके नोंगमई मरुसिंग अदु लुपा लाख मरिगा लिसिंग कुनमंगा दा लेरखिबनी हाइबसु खंगमंगमके तगदोदगी मखा तारकपोइना पुलिस ने थिजिनबगी थबक चथरकपदा नागालैंड पुलिस की पर्सनल नंबर याउना अतोप मियोय तरुकसु फागतपंगमखिबनी हाइरे डेली कलेक्शन सेल पुथोकलिबा माइक्रो फाइनांस अमदी प्राइवेट बैंक तौरिबसिंगना इरांग असि नेमथद्रिबा फावबा मरुप तौबिगनु मथोय लौबिगनु अमदी सेल हुनबी खोंबिगनु हाइना नोंपोक माइकै कनबा लुपना कोनबा मफमसिंग हाइबदी सलुंगफम लंगमैथेल लौरेंबम नोंपोक सेकमाय लिकलाम बोंग सिखोंग कुंबी हिजम खुनौ उखोंग सांग अमदी सिखोंग कैथेल द तौबिदनबा लुप असिगी माइकैदगी मियामदा अपील तौरकले चौदुना ngasi प्रेसता थादोरकपा अपुनबा चेरोल अमना हाई हौजिक लेबाक असिदा थोकलिबा इरांग असिना मरम ओइरगा मियाम थबक सुफम नोमफम खंगदना अवाबा कया मायोकनरी मरम असिना असिगुम्बा फिबम असिदा मरुप तौबिगनु अमदी सेल सांदोकलिबा सिंगनसु सेंदोय खोंबिगनु लौबिगनु करीगुम्बा वफम असिगी वांगोदा थबक तौरमलबदी लुप असिना मित्येंग चंगनी हाइना मखातारी अरोइबदा मरोइबा पाव अमुक हन पिजरी फबाकचाउ इखाइदा कुकी खुलाई पाइबसिंगना बोम यांखै हेना कापसिंदुना लंदारकपदगी अहिंग चुप्पा खुद थोकनख्रे कमांडो की पर्सनल अमा सोकले कुकी सिंगना कापसिलकपा बोम मचेना पानबदगी सोक्तुना राजमिदी सिटीदा लाइकनरखिबा मियोय अजु ngarang numidang लाइकनबा ngamdana leikidre अमदी कुकी सिंगदा पोचै मतेंग पांगबनी हाइबा मियोय अमा मियामना फारगा पुलिस ते सिनाख्रे मयुम चुगाइख्रे खुंदगी तांथोख्रे